Akasvani Imphal Wahengbam Rajesh na pau pajari ahanbada maroiba pau Sitting taranipan laikadaba sangjatki nongju mipam hayengdagi hauragani mipam mathang thagi taranithoi phawa chathagani mipamgi ahuba numita rashtrapatigi mikhal pangthokani Kendragi handragi mantri Margaret Albabu birodhigi uparashtrapati mikhalgi mirep oiragani Manipur miyoi humudra nauna COVID-19 positive oiba thenaki Rajesh hauji phawbada COVID vaccine dose lakh 13 hena kapkre CBSE na lauba kumsi sahi class 10 gi parikha gi fall laukthokle pass tawgi changsa da marphudra mapan dasmik mapan taret ni amasung Bharat na ngasi COVID vaccine dose koti chani hena kapangamle Pradhan Mantri Haksel Mantri amadi luksiningba kayana laibak asigi miyambu thagatpa phongdorokle Mathang thagi taranithoi phawba chathagadaba sangsad ki nongju mifam hayengdagi hauragani mifam asida punna sitting taranipan laigani handaki nongchu mifam asi yamna maruoiba mifam ama oigadori haina launari maramdi handaki mifam manungda rashtrapati amasung uparashtrapati khanabagi mifal pangthokani Rashtrapati khanaba mikhal sangsaki mifamgi ahuba numita pangthokani aduga uparashtrapati gi mikhalna mathang thagi tarukta pangthokani handaki mifam asida birodhi dol singna pochegi mamal hengalakpa agnipat scheme amasung thabak phangdabagi samasya gi matangda wafam kaya pukhatlaba yai mifam manungda family courts amendment bill forest conservation amendment bill phrase and registration of periodicals bill puthoklaba yai Sangsaki nongju mifam gi mangwaina sarkarna rajniti dol punamaki mifam ama naidili da ngasi kauki mifam maduda ngaksel mantri Rajnath Singh parliamentary affairs mantri Prahlad Joshi Congress lusingba Malik Arjun Kharge Jairam Ramesh Trinamool Congress lusingba Sudip Bandyopadhyay Rashtriya Lok Dal gi MP Jayanta Chaudhary DMK gi MP Tiruchi Sibana chingba saruk yaki Sabha animaki mifam shanti oina pangthoknaba rajniti dol singna mateng pangbinabagidamak maruoina mifam adu pangthokpani mifam adu loiraba tungda paumi singda wangangbada parliamentary affairs mantri Prahlad Joshi hai ngasi pangthokkiba mifam aduda rajniti dol singi sadasya 35 romna saruk yaki mifam adu loiraba tungda birodhi lusingba singna paumi singda hai makoina pochegi mamal wangkhalakpa sangsata seasinaroidaba wafam singi matang amasung agnipat recruitment scheme handoknaba wafam kaya pukhatki Rajya Sabha ki Chairman N. Venkaiah Naidu nasu Sabha ki lusingba singi mifam ama ngasi kauki Sangsad ki mifam mangoina Angreji da khangnanaba issues before parliament ngasi numidang pung 8:30 tara phawba sandokani thoramasi All India Radio Delhi na FM Rainbow amadi Akasvani gi YouTube channel singdasu sandokani Sangsad ki mifam manung haibadi hayengdagi hauraga mathang thagi taranithoi phawba numidang pung 10:30 13:30 phawba sangsad ki paudam sandoktang tahangani masi Akasvani gi YouTube channel singdasu relay tawdura sandokani Akasvani Imphal nasu sangsad ki thoram sing numi khudingi kangla channel da sandoktuna tahangani Nongchu Bengal gi Rajyapal amasung Uparashtrapati gi mirep oigadoriba Jagdeep Dhankar na ngarang Nai Delhi da Pradhan Mantri amasung Griha Mantri ga unakre Madhya Pradesh ki Rajyapal Mangubhai Patel Manipur ki Rajyapal La Ganesan Himachal Pradesh ki Rajyapal Rajendra Biswana nasu Pradhan Mantri Narendra Modi ga unaki Bihar ki Mukhyamantri Nitish Kumar na Uparashtrapati gi NDA mirep Jagdeep Dhankar bu Janata Dal United na sawatkani haina laukthokre Lok Sabha da Janata Dal United ki MP 13 amasung Rajya Sabadana MP Mangalai Mathang thagi tarukta pangthokadariba Uparashtrapati mikhalda Srimati Margaret Alvana birodhigi mirep oiragani Nai Delhi da birodhi dol singi mifam loiraba tungda NCP luchingba Sharad Pawar hai tongan ba rajniti dol 13 na Margaret Alvabu birodhigi Uparashtrapati gi mirep oibada yenaba leitana ayaba pire Mangna hai Srimati Margaret Alvana mahaki mirep se leba popa numita pisingani Srimati Margaret Alva Rajya Sabha ki sadasya marirak amasung Lok Sabha ki sadasya amurak oirami Mahak Kendra ki mantri oirambatanatana Uttarakhand amasung Rajasthan ki Rajyapal su oirami Naharol Sahitya Premi Samiti Imphal na sahi humpurak surakpagi tharonga makha chatharakpa oina aiba singi numit Writers Day ngasi JN Manipur Dance Academy Imphal pangthokre thauramadu Sairem Nilbirda Writers of the Year lisingani kunmathoi Lifetime Achievement amasung Dr. M. Kirti da Writers of the Year lisingani kunithoi Lifetime Achievement mingthol piduna ikai khumnaba utki
थौरमदुदा वा ngangbada Manipur Vidhan Sabha gi sadasya Karam Syamna hai aiba aibi sing leiramdrabadi aikhoigi itihas leiramloi sahitya tawriba mioi singnadi aikhoigi itihas haukraba haujik oiriba amadi tungda lakadaba itihas sing marik chumna khangli makhoina iramliba lairik sing asina aikhoigi itihas asi ariba amani haibadu khangma ngamlibani adubu aiba sing asibu pungning thogot pinaba masingdi raija asida yamdri karigumba akoigi itihas akoigi sahitya akoigi aibi sing si mirai ri balamdam se akoi chaukhat po wat ri balamdam ne chaukhat laba state singi aibi sing sida state ki leiri ba government dona moi da piri ba khudong chaba facility ade moi si ojinga si akoina kaima thaba ma tawbi appreciation piri si akoi masen piraga leire si sarkar na bibi ga dabne amoina pungning tawat ka dabne aduna sumbagi nungi wakalon se akoi oje khangmin na ba matam tendere None Jilagi Marangsing the Toki but Chingning Kaibigi Togdok Lakidaba Muising, Haujiksu Makatana Tibagi Tabak Jatari. Togdok Adu Tokraban Mitarani Pangi Matundangasi Nupi Amagi Asibak Sang Pangbanganki. I could None Paumi Aguika Main High, Lakidaba Mui Adu Makwam Marangsing Part 5 Tigi, Tui Sin Liu, Gondanmu. Ni hairi mahaki mapure basu togdok adu da laikidabani adu moinamak mahaki mapure bigi haksang hauju phawba phangba ngamdri chingning khai bigi togdok adu da laikidaba mioi yankhai taruki haksang hauju phawba phangba ngamle mioi mangagi haksang thiba khangdri NDRF SDRF Lanmi Police Paramilitary Force amasung atai sangsan singna mafam adu da leiduna togdok adu da laikidaba mioi sing gi haksang makhata na thibagi thabak chathari tabiriba pawasi Akashbani Imphal degini Manipur ngasi COVID ki anuba case humbuda thena kibaga loinana rises the hojik positive oiba apun masing lakh ama lising kuntra threat samapan nifu humdoi sure rises the hojik phawda COVID vaccine dose lakh kuntra lising tara mathoi chamri yankai mapan kapkre masigi manungda ahanba dose da lakh tara taruk lising ahum chani humdoi amasung ani suba dose da lakh tara nithoi lising humbudra nithoi sangai yankai nipan kapkre hojik phawda precaution dose lakh ama lising kuntra manga chatruk kuntra nipan kapkre Azadi ka Amrit Mahotsav ki makhada ngasi pangthokkiba har ghar tiranga mifamda Mukhyamantri Nongthomam Biren Singh na saruk yaki Griha Mantri Amit Shah Kendra ki Culture Mantri G Kishan Reddy ga loinana video conferencing ki khuthangda mifam adu pangthokkibani Bharat na ningkha tamlakpa sahi humudra manga suba kumon thauranga mari lenana lebak sinba thungbada leiriba yumthong kudimakta Bharat ki machu ahongi phiral pahanaba pandam tamli Masina miyangi wakhalonda maraibak ningba amasung lebak asibu nungsibagi wakhalon pohanba ngamlagani CPI National Council ki mifam Naidri da pangthokre thauramadu da CPI Manipur State Council ki Secretary L Sotin Kumar amasung TI Sakhi Devi saruk yaki mifam madra saruk yaki ba L Sotin Kumar na Manipur bu amuk hanna special category status da salanaba amasung ngamkhai gi senior singi loisinaba wafam kya pukhat ki hairi MLA Sapang Kunja Keson hairi mapan raija singdegi nga leidanabagi pandam phangdriba phawba leptana pasoi kendra da nga macha thadaki gani kendra si khuraijam leikai takel pukri achobada ngasi tarurak suba oina nga macha sing pukri asida thadaki thoromadru wangang bada mang hai sarkar gi thokdangdi pukri amadi patsing da nga thadaba khaktani masibu hingnaba amadi ngak sendron thamnabagi thokdangdi club amadi maira paibi singna tawgadabani haujik thadariba nga sing asi phajana yoktuna sahi anigi manungda pasoi kendra dagi puthokpa nga na okna puthoki haibadu miyamna khangal si haina mahakna makhata ki Kaisamthong Kendra gi mafam kyada Kendra asigi MLA Nisikanta Singh Sapam amasung Directorate of Veterinary and Animal Husbandry ga kusamdraga yumda loiba hui amasung hawdong singda anti rabies ki tika kapthokpa hawkre ngasi gi oina ward number 11 gi manung chanba yum singda tika kapki atei ward singda su makhata na kapki gani hari Kaithen Mambi Battalion Assam Rifles na Manipur University ki mahiroi lusing basinga ngarang Kaithen Mambi de unaduna wari sanakre handak ta pangthokki ba Manipur University ki Students Union gi mikal mai paktuna thau puraba President amadi General Secretary ga su unaki unabadu da Assam Rifles amadi Student Union asina amato oina thabak tawminaduna raija sigi chokhanaba amadi narol singda sakti pinabigi matangda wafam kya khanaki hari Manipuri Battalion Assam Rifles na ngasi Imphal iski Kangla Sangom Sangda Security Force ki thokdang sing haibaski matangda khana nainaba mifam ama pangthokre Manipuri Battalion na ngasi Kangpokpi Jila ki Gwaltabi Village da Nupi Sangsan Singh Youth Club amadi Village Authority ga punna phaminaduna hiram kya gi matangda wari sanakre hairi
All Manipur Football Association Sinduna Tagelgi Side Ground Satariba Ahanba Northeast Women's Football League ngasi sanakiba matching da Manipur Sangaina Arunachal Pradesh Tigers pu Panjal Maris no da thoiki atopa match amadana Nagaland Wild Hawks amasung Tripura Python Panjal chanaba ngamdana draw chakki Jiribam Olympic Association gi sahigi mipam All Jiribam Sports Association gi office ngasi pangthokre mipam maduna nauna thau pugodaba office bearer sing khanki L Ranjit Kumar Singh na president CI Ranjit Kumar Singh na general secretary amadi T Sanjit Singh na treasurer oirgani Maharaj Kumar Ghanendrajit Memorial Super Division Football League Tournament hayengdagi hauragani matching Imphal gi Kumal Lampak Artificial Turf Ground sanagani Akashbani Imphal gi pau tabiri Central Board of Secondary Education CBSE na loba kumsi sehi class 10 gi parikha gi fall laukthokle kumsi sehi gi pass tobagi chang chada marphudra mapan dasmik mapan tare ni punna parikha asida mairoi lakh ani lising kuntra matoi subna humpu humdoi parikha thaki kumsi gi parikha asida nupa macha degi nupi macha na pass tobagi chang wangki nupi macha na pass tobagi chang chada marphudra mapan dasmik mapan nipan oibada nupa macha na chada marphudra mapan dasmik mapan taret oiki National Eligibility Cum Entrance Test NEET UG lising ani kunithoi parikha ngasi leibak asigi sir changai nipuhumdoi amasung mapan leibaki sir tara marigi exam center lising ahum changa henbada pangthokre parikha nungthil pung ani digi hauraga numidang wairam pung manga minute kunda loisingki kumsi sehigi oina candidate khwaidigi yamna lakh tara nipan lising humbudra ni thoi henbana parikha thaki masigi manungda nupi candidate lakh tara mathoi yauri parikha si MBBS BDS Bachelor of Ayurveda Medicine amasung surgery BAMS yauna medicine gi coursing tamnabagi damak pangthokpa parikha ni Bharat ngasi COVID vaccine dose koti chani hena kapangamle lebak sinba thungbada chathariba COVID vaccine kapagi thorangi saruk ama oina pandam asi ngasi yoba ngamkibani Twitter da thagapa warol amada kendra gi haksal mantri Mansukh Mandavian hai miyamna English ngani kunithoi gi July 13 ngasi gi numit asibu matam chupada ningsing dunan leiragani Bharat COVID vaccine dose koti chani kapangambada World Health Organization WHO na thagatpa phongdorokli WHO gi Southeast Asia gi Regional Director Dr. Punam Khetrapal Singh na hai pandam asina Bharat na license asi handhanaba kaya yamna thabak paikhatli bagi haibadu sapsana uthokpa ngamle Bharat na COVID vaccine dose koti chani hen Yauna kapangambada Pradhan Mantri Narendra Modi na mipung khudimapu thagapa phongdorakli Twitter ta thagapa warol amada Shri Modi hai Bharat na anoba itihas ama amuk anna semle mang hai Bharat ta COVID vaccine kapagi thabakta lepa leitana amadi khumang yangna sensing naba honariba mipung khudimapu thagapa phongdokli masina COVID-19 license thenariba asida hena mapangal piragani Bharat ta hauzik phawada COVID vaccine dose koti chani Lakh ahum lising humudra humdoi hena kapkre masigi manungda ahanba dosta koti cham ama lakh marfudra lising marfudra mari hena aduga anisuba dosta koti marfudra ni toi lakh yangkai mapan lising marfudra nipan hena kapkre hauzik phawbada precaution dose koti manga lakh yangkai ni toi lising marfu hena kapkre Bharata hauki bapung konmerda covid ki anoba case lising kun hena thena ki bagaloina hauzik active case lakh ama lising nifu humdoi samri nifu mapan yaure hariba matamasa mioi lising 33 chatret hena naba phaki bagaloina Naba Paba upon Masing Koti Mari La Kuntra Lising Marfu Matoi Hele Naba Pabagi Chang Sada Marfudrani Pan Dasmik Mari Taret Ni Pradhan Mantri Narendra Modi na hayang Nai Delhi gi Dr. Ambedkar International Center da National Innovation and Indigenization Organization NIIO gi seminar swap lamban mipam hautopagi thorom da wangangani ngaksir gi lamda maromdom lepsaba ngamdaba pandam galoina Pradhan Mantri na Sprint Challenge hangdokani numinini sathagadaba mipam asda industries lusingba sing academician sing services amasung government ki lusingba sing na amato oina phaminaduna ngaksir gi lam phaganan ba wafam kya prasap torba yai Aroibada Maroiba Pau. Sitting Taran Pan Legada Sangsaki Nongzu Mipam Hayang Dagi Haurgani, Mipam Matang Tagi Tarani Nitoi Pau Chatagani, Mipam Gi Ahobanumita, Rastrapatigi Mikhal Pangtokani. Kendragi Hanagi Mantri Margaret Alvabu, Birodigi Uparastrapati Mikhalgi Mirep Oiragani. Manipur Mioi Humudra known COVID-19 positive Oiba Tenaki, rises the Hoxu Power the COVID vaccine dose la contra Hena Kapkre. CBSE na loba kumsi sahi class 10 gi parikha gi fall laukthokle pass tobagi chang chadar marphudra mapan dasmik mapan tare ni amasung Bharat na ngasi COVID vaccine dose koti chani hena kapangamle Pradhan Mantri Haksal Mantri amadi luchingba kyana leibak asigi miyambu thagat pa phongtorokli pau loijare